Naga MLA Tarukna ngasi Governor Ajay Kumar Bhallaga Ras Bhavan da unaduna state asigi oidiba fibam gi matang da khanakre. Governor ga unakiba Naga MLA Tarukadudi Awangbaw Nyumai, Kasim Vasum, Losi Diko, Laisio Kaising, J Kumosa, Amadi Janghenglung Pamaini. Unabadu da MLA Singi Maikedigi, State Asigi Wediba Fiba Masuna Maram Oiraga, Miam na Tengnariba Awaba, Kudongcha da Basingi Matang da Kananainaki. Governor Gimitiang Makadalamdam Asibu, Mahusagi Punsida Hanjana Bhotna Bio Haina, MLA Singna Taksanki Hairi. Nakalamuram da Churachandpur, Meitei United Committee gi co-convener, Nabaning Thozamna Luchingba, Mihut Kangbu Amanasu, Governor ga Unaduna Memorandum Prisanke. Churachandpur District gi tongan relief camp sing the ladiba IDP sing na thengnariba awaba amadi kudongcha daba singi matang da mityeng changbinaba memorandum adu prisankibani hairi.